Lakliba April taraga mapanda ahanba tangkaki oina pangthokkadouriba taraga nipan shuba Lok Sabha Meekhal Naksillakpaga Loinana Meekhal asida Meerep Oiriba Singi election campaign ke Thabaksu Kankhatlakli Inner Manipur Parliamentary Constituency da Indian National Congress ke Meerep Oiriba angomcha bimol akoijam election campaign ka mari lainana ngase Thoubal district ke Wangkhem AC ki tungan ba mafam ahum Thoubal Haukha Charangpat amasung Yaripok Bisnu Nahada miyam ki oiba mifam pangthokre Yaripok Bisnu Nahada laiba MPCC ki President MLK Meghachandra ki payumda pangthokpa miyam ki mifam amada Dr. Angomcha bimol akoijamna hai Handak pangthokkadouriba Lok Sabha Meekhal ase Manipur ki tungi laibak lepkadouriba yamna maru oiba Meekhal amani state asida tha taraga mathoi hena thokliba irang asina miyam kham thengna awaba mayoknari asigumba fibam asida masagi mathau tawgadaba miyam ki lujingba singna mathau tawraktabadigi mahak rajniti ki platform da changlaga miyam ki mihut ama oina thabak tawna bathorakpani state asida thokliba lan ase khuraki ina lai saba adukumna mapandagi changlakpa mito kharana thokhanpani khuraki ina lai sariba sing adu handaki Meekhal asida para tambirase handaki Meekhal asida miyamna isa gi apamba mirefta maningtamna bot thadabiyo masida kanagumbana paisana amadi namfuda bot thada hanaba honaraklabadi madu miyamna amato oina thengnaminasi haina mahagna makha tana fundokhe aikoi bu maithiba piba haibase manungi mi khuraki ina lai saba yawjabadi kanana su Manipur su maithiba manloi Laibak thibadi Manipuri ma lepa asida namina liba khurub sing marakda khurub karana hai ba khurub ki I lai sabugo mapan ge ni pusalaga aikoi marakda ni hai dina tawbugumba irang mani akoi nanga thengari mayam na koi illegal immigrant hais kuki lona maphatha bakate mapukche sengma marai pa marakda mun sijaba su yawi ai khatan hai bawana te nasigi bising pure lobiliba honorable CM sama so karimo kanda barabara tapat bane kuki e bakni kusundai haina bane adubu mapal ni na masing henjale hai ki khudam amadi khun hengalakli bokoli bagi wase masi chamthok na masi singdok na ba matai ha bisida Hayang dana bawari sanan mohonera pa akoi marakta thugairaga adu khaibum tahalaga akoi matakta sasan tawde haina silakpa English tana divide and rule haibe akoi masen khana halaga yom natan ye bagi bom Ngasigi election campaign aduda saruk yaraduna Wangkhem AC ki MLA su oiriba Manipur Pradesh Congress Committee ki President Kaisa Meghachandra na hai BJP ki double engine gi lengak asina irang ase thokhalaga Congress na thokhalibani haina maral siri makoina oidaba ngangduna yamu kham thengna wahalle irang asida miyoi kaya ama sihalle miyoi kaya amana mayum makai lehendre haujik yam khangba ngamdre haujik lengak pairibasi BJP ni aduga Taishin Nabana Congress at Taishile, Irang Asina Madam Oiraga, Lamdam Asigi Naharu Kaya Kutakulai Pahele, Masi Lenga Asina Tokan Pane, Lamdam Asigi Ima Ibel Singha, Hankiba Wahangi Pakum, Handaki Meekhal Asida Congress Party na Puthokliba, Dr. Angomcha Bimol Akoijam na Soidan Pirakane, Masi da Miyam na support of Yohaina, Mahana Makataki. Manipuri, how to take Iran said, it home of Rasi Savakre. Pokka kun hatuna mayam si ha kana generally sarkar sinama ki daita lawda go mayam amata lawgani audi sumaduma miyam prajata nomana ama hai haidinba haidinata miyam praja punamak se pangthon na thami adu wasigi takna awa go maijakna khak go ngamokra praja nanda masigi naharun mayam singa puwa ngamdra thamoi mayam si no bukang Milung pirang sintari ba nanda masigi imai belsi tak datang nang si ay koi khay kana kani daw irang si bodi nanda masigi sarkar ki dai tale ka budi thoki mane ay se ay koi tak datang nang adu ko hoji chu ay dilli congress sarkar na BJP double engine na pai taina bana congress taine masibu yan brani imai belsi lama masigi sarkar sina ngasi Ngarang ama hai, nasi na ama hai, hai na ama hai gini. Kaya ang pinay ko'y pangthag na lai kigari.